Akasvani Imphal Ngangom Kiran pau pajari ahan badumar pau. Sahi Homputeret ki digital record yauraba e-gazette ki website ngasi Mukhyamantri Nongthamam Biren hangdokre. Amjo masung EZM na hayangdagi pau phongna warip lawkre. Manipur Khadi and Bilas Industry Board na Manipur ki ahanba Integrated Beekeepers Development Center hanglagani hairi. Sadasya singna sabag chana kangon singning thina ngaktuna chatnanaba Uparashtrapati Jagdeep Dhankar na hairi amasung Pradhanmantri Narendra Modi na hairi Bharat pu sakula bulaibak ama ohinana bohanabada textile sector ki phibam hena fagadhanaba sarkar na kan honari. Rajya digital gi awan mo khongthang gi manung channa ngasi Mukhyamantri Nongthamam Biren na e-gazette ki website hangdokre. Digitization and e-archiving of Manipur Gazette haiba project asigi makada egazette.mn.gov haiba website asi ngasi hangdokhibani. Masida rajya tongan ba tangkak singda phongkiba gazette lising kuntramathoi sahum tarataruk digitize tawduna upload tawre. Masig manungda ordinary gazette listing ama homputara amadi extraordinary gazette listing kuntra sani kuntra humdoi yauri. Gazette singa se ing komja listing ama chamapan yankhaidagi ing listing ani taratret phawbagi punna sahi homputeret ki manungda leibasing aduni. Mukhyamantri ki secretary ta pangthokpa thorom aduda Rajya Sarkar gi mantri sing amadi MLA sing su saruk yaki. E-gazette hangdokpagi thorong mari lainana Mukhyamantri na hai thorom asina rajya gi maru oibase sang section na thamang ambata natana sarkar gi thabak thorom sing mayak sengna miyam da khanghan mangam lagani masina lakadori ba mirol dasu hena kana piragani Mukhyamantri na hai 1950 dagina 67 years ki sigi record ariba koina masida noi me am collection torga even history ta aga to honor to report me am appreciate the way system the way makha loina sakta governance the fight ki importance we say responsibility and the accountability importance we report khara governance ta aduga people's ki honorable prime minister Modi ji ki ease of life aduga economy aduga systematic we transparency haiba mayam se loina sigi ngasi tawri sida yawi. E-gazette ki website hangdokpa khak natana radio frequency identification RFID based ID card system su Mukhyamantri na hawdokki masig loinana swagatam haribana wuthorang asi yauna inventory management system amasung e-vehicle engineering and administrative departments fleet of vehicles su hawdokki. RFID based ID card system asi Rajya Sarkar gi centralized management information system ga link tawduna secretariat ki staff sing sisinagani swagatam hariba thorang asina miyamna Rajya Sarkar gi official sing unana bohanabada laihil lagani masina sarkar gi official singa miyam ga lainariba mari hena fagadangani haibagi thajaba lairi. Mukhyamantri na transport vibhag ki bahan application da nauna yaurgadaba faceless service tara su hawdokki thorang sina gari gi sesang semdok semjin da khudong chaba phangal lagani thorang singa rudi gari yonu matamda ming onbagi thabak duplicate RCP ba loinana laifam semdok pu yauna no objection certificate lawbani singba asini. Rajyapal Anushya ga Rawatpura Sarkar University ki hanagi Vice Chancellor Dr. Rajesh Pathak ngasi Imphal gi Rajbhavan da unadun wari sanakre unabada khunai amat sokran mada siksana lawriba thogdang singi matang da khanaki Manipur gi mahiroi singna tongan balam kaya da haithoi singthoriba sigi yanglaga Rajya sida private university linkan bagi matang da su wari sanaki amaromda Jenims ki Dental College ki principal professor Nidars de Hatch kasu ngasi Rajbhavan da Rajyapal ga unaduna wari sanaki. All Manipur Working Journalists Union Amjo Masung Editors Guild Manipur EZM ga saminariba pause singamadi electronic media sing hayengdagi mahusagum pau phongba horgani lup ani asina punna thadorokpa serolamada hai ngasi pangthokiba Amjo Masung EZM gi general body mifamna amuk hanna pau phongba hongnana warep asi lokibani pau phongba madi sandok lepkibadagi miyamna khudong chadaba thon kibagi damaksu lup ani asina nungaitaba phongdorakli. Manipur Juvenile Justice Care and Protection of Children Model Amendment Rules lisingani kunmari draft tawna bagi matangda nongmagi ba khanane na bagi mifama mangasi Imphal gi City Convention Center da pangtokre
Social Welfare Department Sinner Pangtoki Thormada the Vivaga Director NGO Tamna Hai, Ahanboina Juvenile Justice Ek Kamari Lenana Siamudaba, Model Amendment Rules Asida, Rajasik Sanabo from Sing Hapsinduna, Angang Sing Epetorang Sing Henapung Pananabagi Pandamda, Kanan Enabagi Mipumasi Pangtokpani. Thormada District Cell Protection Unit, Juvenile Justice Board Kimihut Sing Yauna, Maru Kaya Sarukyaki. Senapati District Truck Owners Association amasung Senapati District Trucks Drivers Union ani na sangsilakpa steering pai daba khongjang sarkar gi yanaba purakpadagi handokre hayangdagi mahausagung gari chenba hauragani hiramasigi mata nanga sirajgi transport mantri Khasim Basum na lusingba mir kangbo amana lupsing adagu wari sanaduna khongjang lepnanabagi matangda yanaba purakkibani wari sanabadu da Karongi MLA J Kumosa Senapati Jila gi Deputy Commissioner amasung atai official sing sarukyaki Mipamada Thasiki Tara Taruki, Numidangda, Sagmaida, truck driver, Pubud Chanabani Habami, Police na Pari Hana Kanganki, Loinana, National Highway to the Security Matic Sana Section Torang Lokotuna, Makatana Pamdo Thong Sing Tolo Haina, Sarkar Gimhut Kang Boduna Tazo Piki. Panbaya Badi Sagmaida truck driver of Pubugmari Lenana, February Tarani Pandagi, National Highway to the Gari Chan Tingwi Kongjang, Satadunu Lakibani. Taranito Shiba Manipur Bidhan Sabagi Mangaswa Mipong Mari Lenana, Imphal Manungi Lambi Chatok Jasinda, Ohong Makara Lairagani Hari. Traffic Control Police Wing na Tokpa Serolam the High, Thasi Kunipan Mipam Hawan Mitagi, Lambika Ohong Basi, Chanabahoraga, Mipam Lodrio Pauba, Makatana Chanagani, Tavirio Pawasi, Akasbani, Imphal Lagini. Manipurda Ihan Hanbo Oina Integrated Beekeepers Development Center Hanglagani Haina, Manipur Khadian Village Industry Board. MKIB na hairi wapamasi MKIB na shinduna khoyokpugi matangda pangthokpa rajyathaki nomugeba training program amada board asigi vice chairman W Dinesh Chandra na phongdokhibani lamphela laiba MKIB ge office ta pangthokhiba training program adu Central Institute of Horticulture ge santang makhada pangthokhibani Tharmadu kamari lenana Sri Dinesh Chandra na hai Integrated Beekeepers Development Center asida khoi ge laboratory yaugani Santarasina Koyopusina Putorapa Koyising, Yon Pamlate Waba Kolagani Hanasu Pongdoki. Training program ji koi tasena harabda khoi loibasi su pesai changchangdana yamna production tawba ba haidi pesai yamna phangba ya ba sinpham amani haina koina tasena yam kana focus tawjabani ada khoi punamakna hona minaraga ngasi Manipur lairiba khoi gi praja sing se haitare matau karamna seni changchangdana khoi si loiraga paisa ji puthok gi haibadu gi pandamda isana isabu karamna thabo pijaji gi haibadu gi pandamdu da koina ngasi take haiduna khadis da pangthok sabani artisan me am leire hariba artisan jing khoi matau karamna moida su gi similon ji hena phagalan ji ge haibadu gi asada sugum mayama tanajari athu matamda hariba training sing so koi pangtholagani Koki Khulai Paiba Singh Bharat Sarkar ge tawnariba suspension of operations su makhatana sangdoktanaba Coordinating Committee on Manipur Integrity Kokomina Pradhan Mantri da memorandum ama pisin krai Kokomi gi mihut kangbu amana Delhi satuna Prime Minister's Office da memorandum adu pisin kibani hari Sudalariba Kulai Paiba Singh Sana Kangon Singh Tugaiduna Rajashda Irang Tonanabagi Maram Oire Masi Kudam Kaya May Ahumdagi Torklibi Irang Asida Miyamna Uwa Pangle Haina Pradhan Mantri da Pisin Kiba Seroladu da Palli Bharat Sarkar ga Tauna Kiba Sugi Matam Thasi Kunipanda Loiba Maramna Masidagi Makatana Sangtadanaba Pradhan Mantri ki Puning Singshinbaga Loinana Rajashda Tangdulai Tau Puruknaba Su Handoktuna Irang Tholiba Makoi Singi Matakta Akanam Yang Changbiyo Haina Su Memorandum Aduda Palli Koki militant singa tawnriba su makhatana sangdokpa yaroi haina ngasi raja segi tongan mapam kaya da miyamna wakat mipam sing pangtoknaki Kaksing jila gi waikong da sumapam adu gi miyamna koki militant singa su hando haiduna wakat mipam pangtoki masigi matang da lakatoriba Manipur Bidhan Sabha da warep amalong na basu taksin ki misang mikai naiba Assam Rifle Sing Lokthok ko haiba dabisu mipam adu na taksin ki Academic session lisingani kunmari kunmanga dagi horga mahirosina class 1 ming chanbagi sahi tarukta uhinanaba kendra ga shiksha mantraloyna Rajya Singh masung Union Territory singda aiba serol thaduna khangan krai Masiana Ub Education Policy 2020 amasung Right of Children to Free and Compulsory Education Act lisingani mapangi makhada chanagadaba thausil amani Mantralayna Thasik Taramanga the Iduna Pike City Department of School Education Amasung Literacy na Mahiroi Singi Class 1 Ming Chanbagi Sahiasi Masagi Sahi Tarukta Wahengadabani Hairi
Thaurang asi Manipur da ing kumja lisingani kunithoi diga chana bahukre Rajya sida National Education Policy 2020 chana bahukra matung Rajya Education ki Director L Nanda Kumar Singh na sahi tawduna ing kumja lisingani kulhumdagi March 13 ta thadokki ba cherol amagi matung inna Manipur da lairiba private school singda sahi taruk surbangang sing ming chanba yahandaba amadi school kharadana sahi tarukna ming chanba sahi holakpa sina mama apa singda chamamno ama pohanki Serol atu gi matung inna sahi ahumdagi ni fan phawd lai bangang singna foundation stage ta tamnanaba order thoki bani Operation Sadbhavana gi makhada Assam Rifles na New Samtal village ta saba isingdagi arsenic loktonganaba RO plan ama khunja sing sinakre thormad da mapumadagi khulgil singba sing amasung khunja sing saruk yaki Amaromda Lanjel Laktuna Moirang the Hangdok Relief Camp sing the Laribami Sing Damak Assam Rifles na water tank sing Yantokre Hairi. Bishnupur ki lokoi part Lariba Mahar Regiment ki campus tinga si Rachel Division Sinduna ex servicemen singi rally ama pangtokre Thormodu the Imphal East Imphal West Thobal Kaksing Masung Bishnupur Jila de Lakpa ex servicemen sing na Sarkyaki Masigi Matang the Powdam Ama. Astol tara taruk hanguna ek servicemen singi khudong sadaba mari lainaba document se sangsing amadi health care singbagi matangda astol tarak luk amasu hangki Major General SS Kartikaya Sena Medal na Chief Guest ki warol piraduna Beterial amasung magi family singi kathokpa amadi desh ki seba hauzik ki situation sida lauriba thorang sing thagat ki healthcare pension anomalies amadi CSD na kanaba piriba wafam sing su mahangna makhata ki nasigi thorom aduda Beterian Samri Birnaris ma widows difuma tinki Al oiraba ex servicemen singda wheelchair seshu amadi war video singsu ikai kundaba utki Akasbani Imphal gi pawidamak Bishnupur dagi RK Manipur sana Ukhul da Satharak Patara Suba Major Bob Cutting Football Trophy gi Mamang champion Hunpung Pungchum Football Association na amohan champion ware Hawkok FC ga ngasa sana ki final match ta apiba matong manungda goal amam chanadun draw satki tungda penalty shootout ta Hunpung Pungchum Football Association na panjanama chanduna ani amada thoiki tournament asi IGR South ki makhada Assam Rifles na sindunu pangtokpani Akasbani Imphal gi pau tabiri Sadasya Singh Rajya Vidhan Sabha da Sabha ki chana kangon sing ning thin ngak tun sananaba Uparashtrapati Jagadip Dhankar na hairi Mizoram Vidhan Sabha nga si wangang laduna Sri Dhankar na hai Sadasya Singh na Sabha ki chana kangon sing ngak tuna wapum kya gi matangda Vidhan Sabha de khanarba matamda rajya ma bu hena chakut hanbangam ga dori bani Pradhan Mantri Narendra Modi na hairi Bharat pu chakula balaibak ama ohina na bhana bada textile sector ki phibam hena fagnana na ba sarkar na kan honari New Delhi ki Bharat Mandapam danga si Bharat tax listing ani kunmari hawdol aduna Pradhan Mantri na hai maha ke sarkar na tradition technology talent amasung training de yumpham moiduna textile sector hena sakut anana bahonari mahan hai Bharat tax listing ani kunmari asna leba asi textile industry ki tawbung amba sakti sing uthok pangam lagani textile gi mathakta khadi gi pothok sing puthokpana leba asi gi nupi sing sakti hengat anbada mateng pangli Mela sida exhibitor dising ohum henna sarukyari masigi mathakta malem gi tongan tongan balebak chama henbadagi lakpa buyer listing ohum lomsu sarukyari Aroibada maroyo pau amu hanna Sahi Homputarek ki digital record Yoruba e-gazette ki website ngasi Mukhyamantri Nongthomam Biren na hangdokre Amju amasung EGM na hayengdagi pau phongna na bawarep lawkre Manipur Khadi and Village Industry Board na Manipur ki ahanba Integrated Beekeepers Development Center hanglagani hairi Sadasya Singh na Sabha ki chana kangon sing ningthin ngaktun chatnanaba Uparashtrapati Jagadip Dhankar na hairi amasung Pradhan Mantri Narendra Modi na hairi Bharat pu sakula balaibak ama ohina na bohanabada textile sector ki phibam hena fagnana ba sarkar na kan honari paulo jare